Ngarang nungdan phong kiba Kangleipak ki mairagi pausi edagi maroiba pau khara khangasiraga miyamda khudo tamjige Manipur lengana IMC bo atombi ki masagum thambire IMC ki khulai sing matam go chuna daba haibadu oire Manipur ki konung oriba Imphal sahar bu matam punamaki oina lunana amade yamna hygienic oina thamnaba hotnabada achabu thaudang loriba Imphal Municipal Corporation IMC achi Manipur lengana matam ga chuna na sengapidre atombi ki masagum thambire IMC की ओइना सिस चेंगनाबगा मरि लेना खुसु खुलाइसिंग मतमगा चुनदबा हाइबदु ओइरे हरि पाउसी अचिना फंगबा पाउगे मतुंग एनदे हौजे IMC की ओइना JCB अहुम लैबदा अमदि याददुन लैरे यादबा JCB अचि सेमजिमगी थबक तौबिद्रे मदुना IMC ना कोइ मफमसिंगदा लमतु सिस चेंगनाबा इरम नारा सिंग फुंजिबा मतमदा कोथोफगी थबक तोरप मतमदा मतमगा चुनबा खुसु खुलाइसिंग लैतबदगे अचौबा अवाबा अमो मयुंगदुन लैरे हौजी IMC की ओइना ख्वाइदगी मथौ तारिबा सि प्रोग्राम मेचिन असिने यामद्रबदा प्रोग्राम मेचिन अहुमदगी तादन थंबीफम थोपने अदुबा हौजिक फावबा प्रोग्राम मेचिन अमा फावबा IMC की ओइना थंबीद्रे हाइरे ख्वाइदगी नुआइत्रिबदि IMC की ओइना इम्फाल मनु अमसुंग अकोइबा मफमसिंग अयु नुंथिल नुमिदांग नाइदना सिट चेंबई थबक तौरिबा मास्टर रोल सेमिसिंगी मासिंग अदुकी मतिक वाटपना सिट चेंबई थबक मपुम फाना पाइखटपा ngamdre हौजी IMC की ओइना मास्टर सेमिजनी रोमदगी हेन लैते लेबक थीबदी मचिजो मखोइगे था थागी फिफम थोपा खुसुमन मतम चाना पिथोकपिदे था मरी मंगा पिथोकतना थंबीरगा था अमनि खक्के खुसुमन पीबगी थबक चचवा सिना मास्टर रोल सिंग हाइनिंगाइ लेतना अवाबा मायोकनरे हाइरे पावसिन हाइ हौजी मास्टर रोल सेमिजनी रोम लैरिबासि यामद्रबदा संगा सुहानबा मथौ ताइ अदुगा मखोइगे पिथोपम थोपा खुसुमन था थागी खुदिंगे मतम चाना पिथोकपिबा लोनिना IMC की ओइना मतमगा चुनबा इक्विपमेंट सिंग थंबिदुना सिट चेंबगी थबकता खुमांग चौसिना चंगसिमा ngamnaba lengaना होनाबिउ हाइरे हौजे इचाउ मतुंग आचिदा इम्फाल सरगी मफम कयादा अमोद अकाइ सिंगना पै पैदुना मफम कयादा लैरे दुकान मनुंगदगी पुथोरकपा इसिंग थुमजिल्लाबा पोलम सिंग सेंगदोकपा ngamdre मसिगी मथक्ता फुमजिना लैरिबा मरु ओइबा इरम नारा सिंग आचिजु सेंगदोक्तना लैबदगे नामथिबा मनमना मियाम चथोक चसिन तौबा ngamdre यामना किनिंगाइ ओइरिबदि अपु मसासिंग असिदगे फत्तबा लैना कया पोलखद्रा हाइबगे अकीबा कया लैरे हाइरे रिकॉग्नाइज तौद्रिबा प्राइवेट हायर सेकेंडरी स्कूल अहुम थिजिन्नाबा फेसौना कोसेम अमसुंग मरि लेनाबा सिंगदा हाइजख्रे फेडरेशन स्टूडेंट ऑर्गेनाइजेशन कंगलेफा फेसौना चथरपा मणिपुरगे अनरिकॉग्नाइज प्राइवेट स्कूल सिंगबो चलाई दनबगे थबक थौरंगा मरि लेना ngasi anirak suba oina रिकॉग्नाइज तौद्रिबा प्राइवेट हायर सेकेंडरी स्कूल अहुम अमु हना मथौ तौदनबगी दमा काउंसिल ऑफ हायर सेकेंडरी एजुकेशन मणिपुर कोसेम अमसुंग मरि लेनाबा अथॉरिटी दा ई बचरो पिसिनुना थिजिन्नाबा हाइजख्रे हाइना फेडरेशन स्टूडेंट ऑर्गेनाइजेशन कंगलेफा फेसो के सेक्रेटरी प्रविसिटीना खोये पिजुन थंदोरपा चेरो अमन हाइरे चेरो असिन हाइ अनिरक सुबा ओइना थिगलुबदा थेंगनारपा अमसुंग थिजिन्नाबा हाइजख्रबा स्कूल सिंग अदुदे इस्लामिक इंग्लिश हायर सेकेंडरी स्कूल लिलोंग थवाल बिकोन हायर सेकेंडरी स्कूल कुनंग ममांग इम्फाल ईस्ट अमदी NSKDES हायर सेकेंडरी स्कूल इथम नुंगोई इम्फाल ईस्ट ने हाइरे मथक्त ममिंग पालेबा स्कूल अहुम असि मखाताना चलाइलंबा अमसुंग हारिबा स्कूल सिंग असिबो एटेस्ट तौहरलंबा थेंगनारबदे मदुदा फेसोंना पाइखलापा थबक थौरमदा वरोंगदबसु खंगलक्ले अरोइबदा फेसोंना हारिबदे अखोइगे स्टेट असिदा एजुकेशन फगहनाबगे अमसुंग महिरोइ सिंगबो सेंगतपनि हाइबगे नामादा कंगोलाना अमसुंग बिजनेस ओइना चथरलबा सिंग असिदगे कलहौनबगे दामा अरिकॉग्नाइज स्कूल सिंग मखाताना मथौ तौदनबा फेसोंना सेक्शन वा थमजरे करिगुंबा लुक के चेरो असिबु थवोइददुना अरिकॉग्नाइज स्कूल सिंग चराइरंबा थेंगनारबदे मदुदा थोलपा फफत्तगी दायदा पुनम स्कूल सिंग मसा मसाना पुजगदबने माचिगे इरोइनना महिरोइ सिंगे मामा मपा ओइबा सिंगसु अदोम अदोमगी इसा सिंग मिंग चंबिरिबा माहिता मलिबा स्कूल सिंग अदो रिकॉग्नाइज तौब्रा तौदब्रा हाइबदा सेक्शन इंसिंबिरगा मिंगचहन बिदुना माहिता मनबिनाबा फेसोंना खंगलक्ले जिरिबम बाराक सर्कल द मियामना इचाओगी awaba haojiksu mayoknari jiri turalgi isingi imai hantaduna jiribam district headquarter gi akoibada leiba mafam sing ising thombagi awaba mayoknaramba adu kokpa haure relief camp sing da lainaramba mayoy kya masa masa gi mayumda hanjinare adubo jiri turaldagi center ki isingna jiribam barak circle gi akoibagi mafam da laiba yumsing haojiksu ising isawgi awaba mayoknaduna leire pausi asina jiribam dagi phangwa paugi matung enade jiribam gi barak circle gi tubang khon खुलदगी हौरगा अतै थंगनबा मफम सिंग
ising thumjinduna leibadagi miyamna ichaogi awaba asi mayoknabani adubu hanagi phibam adudagidi khara khajiktang oirabasu safare Jiribam District Administration gi maikadagi ichaogi awaba mayoknariba imung singda nongmada changdaba yadraba chana thaknabagi polamsing mating pangbagi thabakti adumak chathari hairi ngasi Jiribam da nong thili thili churi akanba nungju lakadra haina miyamna mipaiba poknare amaramda Jiribam gi ichaogi awaba nangliba miyoi singbo lenga ki maikadagi relief camp na chingba pangthoktuna makata na isingdagi polak payaba laina singdagi ngakthongnaba cheksing thorangi thabak paik lokhatpiyo hainasu ichaogi awaba nanglaba miyamgi amatu oiba kholau haibadu oire aroibada editorial gi pawda miyamna thamjirange lengang mayai lambi matanga chunana pakthok sokthokuna sengatpa mathau tare manipur gi manungda laiba se hawe singi manungda khwaidagi maru oiba lambi oireba mayai lambi paring asi matanga chunadre maduna hariba lambi paring asi matanga chunana manipur lengangna sengat sagatpa mathau tare lambi paring asi gi sarukta ifaldagi kilometer ahum makhairom chatlaga lairiba ningomcha karong phawbugi double lane oina manipur lengangna sai kharagi mamangdagi semgattuna miyamna chathok chasin tawba nungaire aduba hariba lambi gi saru asidagi kaksing kendra phawna chakkiba sanglaba lambi paring asidi matamga sunana pakthok sakthokna ningthina sembidabadagi miyamna chathok chasin tawbada khudongchadaba kya mayoknare mayai lambi paring asigi sarukta kasamthong kendra phawbugi sarukta matamga sunana sengbatlei masigi mathangda nauria pakhang lakpa wangoi maya Imphal hiyanglam kendra amadi kaksing phawna chadliba maru oiba state highway asidi sembidabadagi chathok chasin tawbada achuki matik awaba mayoknare lambi asida chathok chasin tawriba makhal makha kayagi gari sing asigi traffic value ga lambi asiga achuki matik chanadaba haibadu oire loina lambi paring asi double lane oina semgatuna lambi gi nak yet nala sing ningthina semdena matamga chunaba afaba state highway ama ohenba mathau tare laiba ama chokapa haibasi transport and communication fabagi makha yamna pole chathok chasin tawbada khudongchadaba kya mayoknarabadi laiba adu chakhopang ngamde haibasi lengangna khangbi famthoe yamna nainaningai oiribadi state highway mayai lambi paring asida laiba islamic constituency kayagi MLA singna ngasi phawba lambi asi ningthina semna bathaba paikhatana tominna laisinbagum tawribasi yamna lali mayai lambi paring da laiba wongwa assembly constituency de laikhidraba wayengbam nipamachane chief minister phawba oiduna lengak sasan tawramlei loinina lambi paring asida laiba assembly constituency kayadagi miyamgi mihut oina karaklaba cabinet minister gi thakta laiduna PWD phawba paiba yaukhrei adubu matanggo chunadraba mayai lambi paring asi matanggo chunana sengat sagatpagi matanggi thabak amata pakhatana lerakkhibasi miyamgi mihut oiraga lambi thong haibasi karino haiba khangde takpani haibada thoina laloidra haina khali haujiksu mayai lambi paring de laiba miyamgi mihut oiriba MLA sing koksu sinaduna lambi paring asi ningthina sengkatnaba manipur lengang ta akamba pressure piba mathau tai madunatana miyamgi mihut oiriba singna lambi thong matamga chunana sengat sagat paromda mai onsindana laithokpa taragadi hayeng mikhalgi matamda miyamna achoba para tambirakpa yai haibasisu khanba chumgani maram aduna hiram asida manipur gi chief minister work minister gi athuba miyeng changduna mayai lambi state highway asi matamga sunana sengatpagi thabak paikhatpa chungmagani